language 1 Manipuri ki Manipuri se language 1 oina lobada koi gi hangi ba question jing je yeng mina se me yan da koi gi reading comprehension leire reading comprehension da question kuntra do ki manung da traunga mukti reading comprehension oidoi ne ba passage ama warning matik ma pithu ani aduga warning duga mari le na ba question jing je adum hangdoi ne ba sigi question number 91 92 dagina 99 phaw se reading comprehension da oikre dagi amu question number 100 dagina 105 sibso amu reading comprehension oidoi ne ba sise duna question kontra jigi manung da 35 madi reading comprehension je tawdoi ba wareng matik ma pithu oga ani subagi da piri se sairing matik ma piri buko aduga siga mari lena ba question sing se khada hangdoi ni smain tawdana question ani haidi reading comprehension da question ani wareng ani pithu oga wareng tang sairing ani je pithu oga maduga mari lena ba question sing se hang bane ba aduna question kontra gi manung da 35 ni smaina tawraga adum yamna line khoina sohin da bi section na tawraga di contrast ki manung da 35 di dum chuhan ba yar ni soi jangam dana mu amani lan wadu di mun lan jar gazu adu nata ba sigi reading comprehension se nata ba ta lem hori ba 35 do adu kari kari hange kamain to ge adu oine yeng si sigi reading comprehension de mu paru tana kana de 106 tagi mo hawdoni ko 106 da hangi je question se text natraga statement khara leire sida text natra statement ama piri se masigi text si karamba register takpage haidoni ba text se pazarage Indian Constitution mipung khudingmak jab manai hai masina hairibadi lebak sida leiba mi khudingmak haibadi nupa nupi caste khudingmak tagi mipung khudingmak dharma sing tribe sing amasung educational amasung economic background sing su jab manana lawi masina hairibasi manadaba leite haiba natte adubu democratic India da mipung khudingi principle of equality lay masigi text se kari text oidoino legal register ni scientific register ni political register ni social science register ni ha sigi marak sida achumba khandoni sida ina kholiba sing sidi achum chumba su yawi lan su yawi ko answer ki su yeng hodre mamang da ina tha ki begini dana mayam sida kholise achumba ngakta natte aina chumme hena khalla khotsabu dune ba mathangi question 107 last makhagi singsidagi loan ki dialect ki matang da karambana chummage dialect si hena chawba category ni aduga loan hena pick pa category ni karinguba matamda khenaba social group sing loan amagi dialect sing ngangi number 3 loan amagi dialect sing si region amaga khenne 4 loan amagi khenaba dialect ngangba mi singna topa dialect khangba ngami parga tangthoge mayam aina answer se chummi la le do phajana khangba suna tabni na mayam da question is maina hangi do kitang khanganing bagi tawani 108 makhagi singsidagi karambana receptive skill no receptive skill karamba oidoino ngangba amasung iba taba amasung taba amasung iba paba amasung ngangba sikaramba oidoino hai 109 makhagi loan singsidagi karambana classical loan oidabage haidi classical language oidab karambano ai khoina khandoini Telugu Hindi Tamil Sanskrit 110 question da mahiroina tammagi matang tattana thamba record sibu kari kawbage proficiency assessment diagnostic test portfolio continuous comprehensive assessment 111 question da makhagi singsidagi karambana integrated learning skill pukning thogatpano integrated learning skill pukning thogatpano project work no oigadra article e basino oidoira role play oidoira assignment oidoira habedi integrated learning skill pukning thogat pase 112 class 6 ki oza amana ngang na be activity gi dam makha da piriva task sing si sagatli
marubumigi amadi masigi akoibagi aing asagi fiumda wahi pareng manga nganghalli masi afaba tabakla natraga fattaba tabakla makhagi singdagi karambana achumbano 1 masi afaba tabak natte maramdi mahairoi singna marubumigi maramda khanglam loi 2 masi afaba tabak natte maramdi marubumi amadi masigi phivamgi context amatta natte 3 masi afaba tabakni maramdi mahairoi singna makhoi geography class ta tamlam lagani aduna ngang ki machak leigani masi afaba tabakni maramdi mahairoi singsi karigumba ama ngang naba haibadi matang sida marubumi gi oinani 113 loan tambada systemic competence haibasi karino 1 loan punumaki chap manawa structure gi system lei haibani 2 miyoiba punumaki loan gi makal kaya gi system sing lei haibani 3 loan si system ama oina thabak tawbu khangba amasung sijinnabani 4 loan gi grammar gi pathap lei khangba amasung sijinnabani question 114 class 6 ki oza amana hana tamkhraba loksing gyan singduga parakadabaduga mari samnahanaba hotnarami ozaduna wari dugi ayekpa singduda mahakna taktringeda yengnaba hairami mahakna mahiroi singduda tawhanba pamlibasi karino 1 text pabagi oiba yaba haibani 2 ayekpa singdu makoi khanghanbani 3 lai ayekpa singdudagi wari du khangnaba hotnabani 4 lai ayekpadu fajai haibani 115 da foreign loan tambada NEP 2020 gi matung ina makhagi singsidagi karambana chumdaba 1 3 language formula gi makhada loan ohum tambada foreign loan sing yaude 2 French loan si additional option oina tambagi haibada yawi 3 secondary stage ta foreign loan sing additional option oina tambani 4 3 language formula gi makhada foreign loan sing tambani asida hangaiba question sing je dum ayambana guess tawraga khum su ayambane ba aina tawkhido duga akhang bu dum yawi yamna khangbadi yawdre ba sagi mark se koina phangkhri se fangnaba hotna du sing sagi fast like ba reading comprehension gi se asi je class 10 da 12 ta koina language ke subject to matam de pese sam bito oga madu go mari lena question hang mado adu gi answer du adu di paraga tawni na adu dai yari kai mark to phangong no hotna den ba sida hangai sing sidi kadai de hangai no ai koina thengna gi bu su yawi thengna du su mem yawi adu sim yam je loi pa ge ha su kana to ngam moi ba aduna ai koina ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ ꯑꯃ CDP ꯒꯤ ꯁꯦꯛꯁꯟꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯕꯗꯨꯒ ꯃꯥꯟꯅꯔꯞ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯤ ꯉꯁꯥꯏ ꯔꯤꯁꯦꯞꯇꯤꯞ ꯁ꯭ꯀꯤꯜ ꯀꯥꯏꯅ ꯍꯪꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯌꯥꯎꯅꯤ ꯑꯗꯨꯅ ꯀꯣꯏꯁꯟ 30ꯁꯤꯒꯤ ꯃꯅꯨꯡꯗ 20 ꯃꯨꯛ ꯆꯨꯝꯃꯒꯗꯤ ꯑꯗꯨꯝ ꯑꯇꯩꯗꯁꯨ 20 ꯃꯌꯥ ꯐꯪꯉꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯂꯨꯅꯁꯨ ꯈꯜꯂꯨꯅ ꯁꯤꯗ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯩꯅ ꯊꯥꯈꯤꯕꯁꯨ ꯑꯗꯨꯝ ꯈꯪꯈꯤꯗꯦꯕꯀꯣ ꯑꯩꯅ ꯁꯤꯗ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯈꯣꯠꯆꯜꯂꯦꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯁꯤ ꯆꯨꯝꯃꯤ ꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯕꯅꯤ나 ꯐꯖꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕꯗꯣ ꯉꯝꯗꯦꯕ ꯅꯦꯛꯁꯇ 116 ꯂꯥꯛꯁ ꯃꯈꯥꯒꯤ ꯁꯤꯡꯁꯤꯗꯒꯤ ꯀꯔꯝꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯅ ꯒ꯭ꯔꯥꯃꯔ ꯇꯝꯕꯤꯕꯒꯤꯅꯣ ꯂꯣꯟꯒꯤ ꯑꯥꯏꯇꯦꯝ ꯑꯃ ꯀꯣꯟꯇꯦꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕ ꯃꯍꯩꯔꯣꯏꯗ ꯂꯣꯟꯒꯤ ꯑꯥꯏꯇꯦꯝꯗꯨ ꯈꯪꯍꯟꯕ ꯔꯤꯌꯦꯜ ꯂꯥꯏꯐ ꯀꯣꯟꯇꯦꯛꯁꯇ ꯁꯤꯖꯤꯟꯅꯕ ꯉꯝꯍꯟꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯗ ꯍꯥꯏꯔꯤꯕ ꯑꯥꯏꯇꯦꯝꯗꯨ ꯈꯪꯍꯜꯂꯒ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯕꯅꯤ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯒ꯭ꯔꯥꯃꯔꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯅꯤ ꯍꯥꯏꯗꯨꯗ ꯉꯁꯥꯏ ꯒ꯭ꯔꯥꯃꯔꯒꯤꯗꯤ ꯗꯤꯗꯛꯇꯤꯞ ꯀꯥꯏꯅ ꯍꯥꯏꯕꯗ ꯑꯩ ꯗꯤꯗꯛꯇꯤꯞ ꯑꯗꯨꯝ ꯈꯣꯠꯆꯜꯂꯝꯃꯦ ꯑꯇꯩ ꯃꯦꯊꯠꯁꯦ ꯌꯥꯎꯔꯤꯁꯦ ꯗꯤꯁꯀꯣቨꯔꯤ ꯃꯦꯊꯠꯂ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯒꯤ ꯁ꯭ꯀꯤꯃꯥ ꯑꯃ ꯁꯥꯒꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏ 117 ꯃꯈꯥꯒꯤ ꯁꯤꯡꯁꯤꯗꯒꯤ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯈꯪꯕ knowing about language ꯍꯥꯏꯕꯗꯨ ꯀꯔꯝꯕꯅꯣ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯈꯪꯕ knowing about language ꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ grammatical knowledge strategic competence declarative knowledge procedural knowledge
knowledge sida karambana loan gi matang da khangba oidoino 118 class 5 ki mahairoi aparna speech natrago audio tabada yauri basi sound khudima wahi sing adu daki wahi pareng sing khuding wahan thok phangnabgini khali taba tamnabagi mahakna kari approach strategy da thajabage top down amasung bottom up approach anima number 2 the top down sunate bottom up sunate number 3 top down approach 4 bottom up approach haiba sing is the khandoine bako taba tamnabagi mahakna kari approach strategy da thajabage and high 119 Indian mayam mapanda thabaki chatlaga mafam dugi loan tammi masida changliba motivation si karino panda chatlaga mafam dugi loan tammi masida changba motivation si karino hangmada 1 instrumental motivation ni 2 instrumental sunate integrative sunate 3 integrative amasung instrumental motivation animak ni 4 integrative motivation ni and hai asdai achum khan ga doini aina khan bada integrative amasung instrumental motivation animak ni hana khalam mi ko asi chi chumbe la lambe ko aina khot ki badani chum hena khot ki badani aduga aina fajana su khang su na ti negative marking lai tabani na do khosan mene ba out of 30 ji manung da aina fang modo 20 di yau ki di aiju du mayam 20 tu phanga ga di oina qualify oi bungam ni hawi tu hawi ni changsak 20 phanga ga di 100 oi thani ba aduna 100 mark phanga ga di dum magi qualifying to 60% hawi ni 60% che 150 gi min hum da 90 marks na oi doini ba adu 90 marks dum hele dan 20 maya phanga ga punna 100 phanga di adu manipuri ka ki oina di 30 ji mang da 20 phang ai 20 di yo ki da ina phang do atai tai di khra hen phang kan da to ne duga ai ju mai qualifying mark to chana 91 phang 90 no qualifying di oi joine 60% ne 90 phang wase 150 mong 91 phang e ki tang he la ga ne ba phang ki to tuna kana sida tawri sing je loina chum aina kholam je loin chum matina te 120 question da machak ki asengba haibasi asengba gi punsi de yumpham oibada iba machak singni angang singni yumda gi purakpa machak singni osana mahaki class ki aiba singni for da aiba gi mapu oiba mioi singna iba machak singni sidai dum loire sidai koi paper language se manipuri lor so language 1 da manipuri losan ba natraga language 2 da manipuri losan ba ani tok na yabani na 1 da manipuri lorga di 2 da english lorani do 2 da manipuri lorga di 1 da english lawdoni ai gi di 1 da lawbani adana 1 gi do khole duga simatum da laise sigi 2 di ai khotre aina khanbedoi matoina tawbani duna koina sidai language se 2 da manipuri lower ga disi gi 2 language 2 and madak la thari se asida yenga ga khot piu aina 1 da khot la ga matam ang le rodi oren onaram ga di matam mang pe ne tuna question keno sida yaure se chumna phajana pa ba do gi imzelter sing duna su adum kana tawbane moi jo phajana haibane ba sigi language 1 2 se ahan ba thaba sing da maru oina soi kal leba koini emika to su yaw ne du mun ne yeng ho du da soi ningai leite du koi yam thamina ba ta khangong do gi dum amani soi da na khosal ro ma tam khan me yaw ni adu matang da mu sigi language 2 gi matang no video ma da mu chema thank you